lamdam asigi ariba art form ama oiriba Thang-Ta amadi jagoibu malemgi thakta pukhatliba ariba loop amasu oiriba Uiyen Lalong Manipur Thang-Ta Cultural Association gi humfutaruk Suba Mapok Kumon Pangthokhre Imphal East ki Irilbungda leiba Thang-Ta gi association asigi sanglenda pangthokpa thoramaduda association asibu lingkhatlamba leikidraba Thang-Ta gi lamda malem namasak khangkhiba Padmasri G Gaurakishore Sharma gi mafamda haikat lekat tamduna ikai khumnaba utkhi loinana association asigi artist singna Thang-Ta amadi nat ki oiba jagoi isai kayasu utkhi thoramadugi matangda director Sanathoiba Sarmana makha taraduna haikibada Uiyen Lalong Manipur Thang-Ta Cultural Association asi college ki thakta pukhatnaba leikidraba Padmasri G Gaurakishore na kanna hotnarambani adubu Manipur University of Culture lakpadagi ngasidi Thang-Ta gi college ama oinabagi ayaba pirakpadagi hauzik semgat sagatpagi thabak kanna chathari handak chahida college hangnaba thorang tawrambani adubu mahairoi singi class tawgadaba ka yauna semgat sagatpagi thabak khara loisindabana handak chahida hangdokpa ngamdabani mathang chahida di semgat sagatpa loisinduna college ama oina class tawragani Thang-Ta gi college asi chief minister Nongthombam Birenna akhannaba fund piduna hotnabibadagi oirakpani haiki amaromda Manipur gi nat amadi salan gi oiba mahai asi mangdanaba Guruji Gaurakishore na art form oina thambirambani madugi mathakta leikidraba guru asina Thang-Ta da nattana nat ki oiba jagoi isai singbusu yokhatuna thambada achauba thodang laurambani haina singthaba wafam fongdokhi thoramaduda art and culture gi deputy director G Dharmadas amasung North East Biography Forum gi founder chairman KB Ingarembasu saruk yaki